ngasi phongkiba tongan ba Manipuri sifong singdagi masum thokiba thawdo wathok singdagi maroibi i pausing myamna thamjigi ahanbada Kumja English amaga sanipan ga humdradagi Churchandpur gi mapham kharada meitei sing khundarak labasu Manipur leingak ki lo satnaramdre hakthengna ba paudam Churchandpur gi khunja ma Helan Powder Gilakosaraga, Manipur Singi district Singi Manundigi Maru in Churchandpur, so in a Tarakliva, Meitei Singbu Matokramna, Tantokadagi Highway, Aso Lautuna with the Myanmar illegal immigrants in Oidiva, Sin Cookie militants in Aso could Yawi have a sea, Handakilan Pamashida Mayek Sing song Tora Plehana. Cookie lamentu and missing a Dugan to Guidon, Numayamadi, Marukia, Pakana Munkrava, Churchandpur gun house, Pamlakiva, Norem Ibom Sana from the Rape, Mount High. Churchandpur meitei sing khundarami haibigi khungul phawa muthatna bohone atai singi district singda MLRN LRX satnadrabasu Churchandpur disane hawkibisai tara ga manga da Churchandpur lairakhiba meitei singna kanna sujanom jaraga senthok lambi semjejuna sakholakpa ubada makogi thamoida kalakpa masum yengthi phawi Amoromda Ekoi Karana Singi district Kundadun Lady Besi, Meitei Singidi, Safok from Oidi Benedo, Handaki Irangashida Ekoi Maratigi Karana Karigi, Singlak to the Liningly Ribano Haina, Hantana Kanmasuya Hadi. How Kravat Haudokia, Maram Sunlay Litana, Meitei Masakia, Tanga Tendun, Hart Palmasum, Pusabiki, Haudok Massing Tingam the Natokre, Adoba Ekoi, Manamanil, Naiduna, Mahui Mayok the Kari. Karimat Taubak Namzarakiti, Churchandpur Police Station lay having Wani, Irangam, Tolopada Makoina Karimata Haibangamde, State Police Katanatan Assam Rifles, Amasum Atay paramilitary forcing su Karimata Taubangam deraki. Singilamda Meitei Sing, Tahandana Bohonarakati Kuire, Haiduna Magna Makatana Hai, Meitei Puari Amasum, Ningtau Singi, Ariba Ning Sing Kubam Sing Amasum, Mitan Sing but Mutat Palo, Matung that Meitei Kul Sing the Atamana Etex Atarakani. Matamamada Aikogi Iningtau, Sursan Maharaski, Banglo Lerambadu, Tugai Krabani Duga, Makogi, Raza, Gauksin Kup, Kauba, Amagiminda, Mitam Tamzinduna, Aran Mapuari, Ama Sangalakivani. Kumja English Singamagasama Panga, Humdraga Matuya Duaida, Churchandpur Lerakiva, Meitei, Aikoi Bot Hadavada, Natana Bot Lepapo Yarmi. Kumja English Singamagasama Panga, Marpagum, the Fabo member in a card on Churchandpur Municipal Council device, Chairperson Fab or a Medovo, Makoina Namduna Bot Hadabakatan Yahalaga Lepagi, Mutakivani. Hauzik Kukigi Emile Tarana Fong separate administration Tanzarabasu Kuiraba Matamdi Honu Churchandpur di separate administration Sanatama Laklabanari. Churchandpur later Kiba Meitei Singna Mikap Tolakpada Makugi Kulgi Ningtau Village Sipsing Oina Leva Myanmargi Sadanauda Zenhang Kulgi Lekosin Tang Ambalte Kauba Amana Kumuzama Meitei Lekaisi Zenhang Kulgi Makada Lady Hanesulak Turaki Wapamasi Matokram Lakturaki Bano Kumuzama Meitei Lekai Meitei Amakatasu Tanaramdi Amasung Kangalamdi Adubu Makoigi bureaucrat officers in the Ayawa Pitolamki Asumna Kumuzama Meitei Lekaibu Zonhang Lamka Hainontuki Amadi polling station Adubuna Zenhang Lamka Ze Haina Matung Tarakpara Khanki Adua Tawongasi election Matamna say another Latana Bani Hainasu Hazinki Churchandpur Ladiba, Myanmar Lakpa Village Sipsingna, Meitei Singna, Lam Labi Yaro Duga, Patatabasu Yaro Hana RTI Power Seasonaduna, Poxy the Fundraki, Punama Sumako Gining Togilam Naktin Hai, Adobu Churchandpur Lady but Meitei Singdi Masamasagi Kulgi Pata, Loina, Pivangatan Hari, Adobu Pata, Pina Hill House, Tex Habit Illegal, Tex Makalama, Meitei Yum Singdi Kongali. Taseng namak Churchandpur si ining tau Sursan Maharasna magi matamda semlam manedupu Myanmar sin cookie sing laktuna aikoi degi text lawi khwai degi wari bidi makogi laholup ZRA KNF na sing manasu sahi amada lupali sing amadegi tara phawgi sang na maitei sing degi text lawi Mamai Thangna Kumuzama Meitei Lekai si Mutkiba Tare Haiduna Patadar Association Kauba Kumja English Singaniga Kungani to the Semi Adobamasi Shem Lubadigi KNF Amasum Village Sipsingna Tinglaki Amasum Hill House ki Tex ki Kesna Hausi Satari Makoigi Lalhobu Singa Misam Singamasum Village Sipsinga Pulap Samine Ningthau Singna Sei Kudingi ADC gi Makada Lupa Lak Kun Bodranga Nabagi Damak to P Hainatai Aduga NREZA dagi su Kanabi Yamna Fangitai Adabu sel Pangnabagi Matanga Anaonova Kulgas Galia Duga Maduda Lavinaba Laitabadagi Myanmar Laku illegals immigrants in Zangslaktuna Paite Maramasum Zo on Toktuna Leshinki
Churchandpur asuk kuina sahi kya leiraklaba aikoina fawa paiti haibisi khanglamde haukiba matamda koki ga paiti ga khanakiba adudagi khanglakibani yamna nungaitaba thawdu amana paiti singna sahi 105 surakpagi anniversary pangthongnabgi damak makhoigi lol du iba lairik ama phongbada ining thau lasem sana jawbana maikhum hangtokibani aduga lairik aduda kari iribano haibisu khangkhide ining thawna phongdok pikhiba lairik aduda Churchandpur lairiba maitei aiko yamna singna ke masum nongai khiti maramdi makhoi di plan amagi makhara Manipur gi puari phawa simdok pangami asigumba lana aiko gi laizara khiba puari bu simdok pa masu maitei singi lam singbu su makhoina maming thonjinduna munnana bu hunarak pasinga si aiko gi mamang tak pawn khiba lengakna khangsin usinadana lairak pa sin hairaki Haujik lairiba Chief Minister N Berendi khara khanglakpaga loinana masibu thingnana bo honarakpadagi makhoi ashaubagi maram amasu oirakhibani hairakenesu paw sidu makhatana su phongdorakli atopa pawmana Manipur gi lan khamna bo Home Ministry na sem kiba peace committee kadomnano Chief Minister yaubani na kuki gi miyut singna boycott tawgani haire kokomi su yauroi dawri makhon mani mongsaba masum ratan thiam su resign tokre Miyam gi demand sing lengang na thabak to onthok tabagi pena dana lairingaida peace committee de yauksin basumde kokomi amaram isha khangdana yohan biriba peace committee sida ehak yauzaroi hiram sida aigi oiba knowledge karimata laijade makhon mani mongsaba amaram dana mangjongnana lepkhiba schedule na maram oiradana peace committee gi member oiba ngamloidari ratan thiam Mamang thagi ahumdagi ngasi phawda leptana tholakliba khanglup masel gi lan lusin handuna Manipur mausagi ingta papurna bagi damak mamang thagi kunga mapanda Union Home Minister Amit Shah laktu namit khumni Impal lairam khibaga loinana maangna tha sigi amada Impal thatuklamdai da Manipur gi miyamna peace committee ama semlagani haibagi thajaba pirambagi matungina tha sigi tarada ma ki ministry na governor Anusia Uikena chairperson oiba peace committee ama semkhibaga loinana committee sigi members singi maming mathangrang lakthorakhibaga ikan kan Nadana committee asida yauri koki fruki miyoi sing committee asida Chief Minister N Berena masum maku saukat basing member oina yorakpadagi koki gi miyut singdi boycott tawragani habu wapum phongdokna ba horakre amaromda Home Ministry na peace committee sem khibaga loinana committee asigi member sing ngarang laukthorok khibaga pantha dana ngasi pangthokhiba pawgi mifam amada coordination committee on Manipur integrity kokomina Makhoi di yauri haina permission da laukthokhibaga loinana committee sigi member yankhaiga mathugi manungna yauriba makhon mani mongsaba literature amasum ratan thiams rarat nasu makhoi ani na committee sigi member sing oibadagi toksargi habi serul sing committee sigi member secretary oiriba Manipur leingak commissioner home na pisingkre amaramna agency gi pauna haibada peace committee gi members sing oiri haiduna ministry na lauthorakliba mi yankhaiga mathugi manungda ayamana makhoi masa masa gi ayaba yaudaba loinana mangjongna na makhoi da khangala malaiti haina su phongdorakle hari asigumba masa khanganda hapsilakpa singi manungna koki NP Manipur kim gi president Azan Khongsai su yawodagi marks Manipur leingak peace talk kidamang phaminaduna wari sanaba yawba ngamlaroi haibagi wapam phongdorakle haina agency gi pauna mkhatari amaramna Indian Defense Account Service IDAS ki thabak gi patharaba je lungdim kobomi manasu committee sigi members ngi list ma masag ayab yaudana ma pusu hapsilakli haina phongdorakle haina su agency gi pawsin reportori loinana je lungdim na makhatana phongdor I hairibna peace committee si mahayaloi hairuduna Manipur gi khanglup masil gi irang thame hena satharaklaba matungna peace committee semlakli basi ikaini ngai ni haiba wapam su phongdo I hairi mak mamangi kumja English nganiga kunda thabak tagi pathaki bani hairi Panbaya abadi peace committee subuku ki NP Manipuna reject tawraduna sarugyaro hakibadana tana ngasi Kangpopi district headquarter committee on tribal unity kotu Sadar Hills ki miyang makhara pangthokiba miyam gi mifam manasu tuan wapam sing kupna khanaraba matungda kotu gi maikedi gi peace committee bu reject tawna bu warep lokrari masigi matangda kotu gi wangang loi Reverence ke setahun phongdokibada maru ebu warep ahum yena badaitana laure warep sing asigi manungda peace committee bu reject tawbigi wapam yaure saiki makasa tharakpoina to papa manamo political party taragi mute sing Delhi de thungawkhre Manipur hojik tholibi rang sigi woroisina ma puraktuna santi laghanduna mausagi phibamda hanjilaknaba wakal manaba political party taragi mihut kangbuna India gi Prime Minister Narendra Modi unarugadoriba sigidamak mangjawnana Communist Party of India Marxist ki State Secretary Khetremim Santa ngasi numidang Delhi de thungkhre India National Congress CPI CPIM ZDU All India Forward Bloc Revolutionary Socialist Party
Shiva Sena, Uddhav Thackeray, All India Trinamool Congress, Nationalist Congress Party amasung Aam Aadmi Party gi miyutsingna lagliba June 10 phawgi manungna Delhi da thungnaraba matungda India gi Prime Minister Narendra Modi unaduna Manipur gi hauzik lairib irang asigi warration praknabagi wari sanagani hairi India ki Prime Minister Narendra Modi ka unagadoriba asigidamak mangjawnana ngasi khundarak assembly constituency ki MLA Thoksom Lokeshwar amasung CPIM Manipur State Unit ki Secretary Khetramium Santa Anina ngasi nungtul mangjawnana Delhi da punna sabminana ba haina tawramani adubu ngasi Imphal East District ki khundarak assembly constituency amasung Kangpokpi District ki Cycle Assembly constituency ani ki tainafam Khamen Lokta meitei volunteer singa koki khulai paiba singa nomai kapnabagi thaudokta asu apan kya yorakpadagi MLA TH Lokeshwar di flight cancel tawduna sakhitre wakhal manaba political party taragi mihut punami kunthraram lakli bijun taraga mani phawgi manungda Delhi da thungba haina yanabaga loinana hayang amasum hangsit matang Delhi da thunglagani haina Congress ki MLA amana pausi isida phungdurakli Amaramda Manipur Legislative Assembly ki member kungamari na sabat team amasu atubu matamda Delhi da satuna Prime Minister amadi ata Union Minister sing unaduna Manipur da oiriba phipamasi loisinduna santi praknaba Delhi da satnaba thorang tawribani swaide Makasa tarak poina to papawmana Technopal yoruba meitei ani palel phawa thinbirakre Imphal more lambi gi Saibom area da leba kuki singna wahong pohong toraba matungda yoebigi minungsi amasum ikai khumnabu utuna meitei masa ani thadokpirakpada apianba masum thagatpa phongdokre ngasi ayuk thokiba miyoiba masil oebigi ikai khumnaba madi nungsinabagi mari utpa thawdo aduda kuki singi makutta taruraba meitei masa ani eduri Imphal gi sagolwan moirang leirak akham lampaktagi khoirakhum Sasikumar Allies tomba sai nifo masum thawbal laisang themdagi O Kumar sai yanghai pani thawdo sigi matana khoirakhum Sasikumar na hai ngasi ayuk pumarom tawada thawbal laisang themda leiba mahaka khangnaba O Kumar gi yum gari masa am tongla kasakhi makhoi ani unaraba matung kaksing phaw satlusi haina kaksing phaw satlaga palel phaw yoksinki palel yoraga highway gi paklaba lambi edu mi isa satnadana leirambu ubada haujik thoklibi irang asi pungkaw kokthukiduna Technopal phaw gari masa adu tonglaga sakhi haiba wafam khoirakhum Sasikumar na phongdorakhi makhoi anina Technopal yoraga Technopal Assam Rifle checkpost gi pass lauraga makhatana gari masa adu Technopal sakhi edu lambi da laisin jamna thana tharambadagi lambi lamakna raboi ningduna halaki haina paumi singna Sasikumar na pawdamnaki halakpagi lambi da leramba waiting set amada leramba koki isin inaw kharana makhoi bu khamlaga wong pong khara tawraba matung mafam adudagi gypsy amada makhoi ani bu tonghalaga khun amada pukhi haina palladuna Sasikumar na hai khun adu soibom oigani haina khali mafam aduda koki isin inaw sing ahal singna makhoina singnabu kudimak khangdoknaba hangba yaba ohang singhangi mobile phone su yengi amadi matungna makhoina nakhoi misamni haiba khangi tampakta leiba misu aikhoi su sap mane isil inaw ni haiba wafam makhoi ani da thamlakhi koki isil inaw singaduna nakhoi misamni khangi maramaduna nakhoi thadoklagani aikhoina thadokliba asum haina nakhoina su nungsi sanaba utuna misam sing thadokpirau Siriba mayamsi misam ngaktani tambakta leidiba koki mayamsu nakoina mateng pangbira o haira I haiba wapam Sasikumar na phongdorakhi koki isilinaw singaduna makhoi anibu makhoi gi gypsy adura tonghalaga palel phawba thinbirai makhoina puba gari masa adusu makhoina palel phawba thawbirai palel yoraga KSO Technopal District Peace Committee Palel's Molnoi Area Welfare Committee Technopal District Palel area da leiba CSO sing SP Kaksing OC Palel Police Station kungamatu AR gi personal sing pun unaraba matung Imphal yorakhi makhoina khupakna set phaw tharakhidi makhoina miyoiba ama oibigi mari amadi ikai khumlabu ulakpa atubu tasengna thakale haba wapam makhatana khoirakhum Sasikumar na thamlakli hansu pau sida makhatana su phongdorakli aten ba paw mana Jio gi customer singda numit mari ni gi ahenba khudong saba piri Jio mobile na miyam gi mari tatnadaba thabak paikhatuna miyam ikai khumlabu le Isterasi ga hauzu oiriba luraba tanpamisida miyamda I pau phawgo phawjin tawbu hamnaba lokhat peyaba thorang lokhali hairi haukiba me taraga mathoidigi hauduna Jio number pairiba singda numit marini gi ahenba kudong saba phanganduna lakli Jio na Manipur gi customer singbu samna hananaba makhatana su thabak paikali masina miyam I pau phawgo phawjin tawbu da apan pidana siraba tanpamasida thabak tawri hairene su pau sida makhatana su phongdorakli Makasa tarak poina to papomna lam leiba yonba lepi yu kokomi
community anigi ungkhanaba sigi khudong chaba lawraga kanaguma kharana lanthum laisinanaba lepsinanaba honariba si khudakta lepiyo amadi government asu lam laiba yuanbagi thaba si tawhanbigano Modern matum yum kai sakraba lamsing ahong asaw thiraga community amana hekta laiba yuan khudakta lepiyo haina kokomi na phongdokre ngasi uripok yamem lekai ta leba kokomi coordinating committee on Manipur integrity gi office ta pangdokiba pogi mifum amada committee gi coordinator Jetendra Ningomam na hai haujik lamdam asida thamoi kainingai oiba thaudok thokliba si ingta papurang naba Ministry of Home Affairs na June 10 da Manipur gi governor na chairperson oiba peace committee ama semki committee asida kokomi gi coordinator oiriba mak masama hablakiba adu yakidi haujik lairiba fibam asida peace committee asina kari tawgodoribano haiba wapam asi miyamna kokomi da yamna hanglei magna hai haujik yamna maru oiriba si Manipur gi miyamna amat oina lawbu khulau mayam ama haujik phawra government of India na miyam gi penana thabak oina pangthok piraktabadagi penadaba amasum nungai tringai sera asida kokomi na peace committee asida aroi haina accept tawkitabani miyamna lawriba narco terrorist hairiba illegal immigrants sing India government amasum Manipur government na control tawba ngamlaklaba matam aduda santi asi mathanda adum lakhani haujik su apha bu khulai paiduna mission no mai kapsin maleptre makhoi control tawdriba makhai santi lakpa ngamloi haina Jetendra na phongdoki kokomi gi media coordinator Somendro Thoksomna hai handak Manipur gi governor na lusungba peace committee ama semkiba si yamna phai adobi ihan hanbada khulai apha paiba narco terrorist singna miyamna nomai kapsiliba si to onana ba center taksindrabadi peace purakpa songamloi makhoi bu laksiliba matamda tangdu loitaba state am oirakpa ngamane Manipur NRC kutak sana handuna mitop sing takthokpa ngamane aduna peace committee na masi prime minister home minister amasum parliament ta kangalaba matamda tangdu loitaba hanjilakani Somendro na phongdoki swaide loisilak poina to pa Manipur High Court ki thabak hybrid ki mong na sataba hore Manipur haujik oiriba irang si yenglaga Manipur High Court ta hybrid ki mong da tha sigi taruktagi hearing sataba horai Manipur High Court ki joint register na thadurpa siramana hai court matam amatada physical amasung virtual gi kuthang da hearing sathaba adubu hybrid haina khangnai hauju oiriba fiba masida pambayasina hearing sathaba hena laithok hanbaga loinana party sing da su khudong sahali pambayasigi matengna irang asina maram moiduna mapalam da laikraba party sing su court ki hearing da saru yabi khudong sah phangali irang asina maram moiraga video conferencing gi kuthang na court ki hearing sathaba case ama e filing tawa si e seva kendra sing amasum district collector sing gi office da khudong sah phangali hybrid mong high court ki computer committee na honari amasum e filing amasum video conferencing the hearing sathagadaba case singi party amadi advocate singi mateng pangnaba helpline number sing 919089812323 amasum video conferencing gi helpline number 8014829143 hangdok lahidi hybrid mongda court ki hearing sathanaba standard operating procedure ama Manipur High Court na thokre Manipur gi manung hanjin mapham singdagi video conferencing sathanaba sana kanglon sing yawa standard operating procedure si semkhre haiden spouse na makhatana phongdurakli duga hausukoina di myam pause matang se lusinjarage mas myam puno no update ngamina se